So Hauzik ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯂꯦꯡꯁꯤꯟꯗꯨꯅ ꯂꯩꯕꯤꯔꯤꯕꯁꯤꯅ ꯏꯍꯨꯜꯒꯤ ꯁ꯭ꯇꯣꯔꯤ ꯔꯥꯏꯇꯔ ꯑꯃꯁꯨꯡ ꯗꯤꯔꯦꯛꯇꯔꯁꯨ ꯑꯣꯏꯕꯤꯔꯤꯕ ꯇꯥ ꯇꯦꯟꯖꯤꯡ ꯄꯨꯈ꯭ꯔꯝꯕꯝ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯂꯦꯡꯁꯤꯟꯗꯨꯅ ꯂꯩꯕꯤꯔꯦ ꯏꯍꯨꯜ ꯍꯥꯏꯔꯤꯕ ꯁꯤꯔꯤꯁ ꯑꯁꯦ ꯁꯤꯗ ꯍꯥꯏꯗꯤ ꯔꯣꯃꯥꯟꯁ ꯈꯛꯇꯪꯒꯤꯁꯨ ꯅꯠꯇꯕ ꯍꯥꯏꯗꯤ ꯗꯤꯐ꯭ꯔꯦꯟ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯑꯣꯏꯕ ꯕꯣꯟꯗꯤꯡ ꯃꯥꯒꯤ ꯐ꯭ꯔꯦꯟꯁꯤꯞꯀꯤ ꯑꯣꯏꯕꯁꯨ ꯌꯥꯎꯔꯤ ꯑꯗꯒꯤ ꯐꯦꯃꯤꯂꯤ ꯗ꯭ꯔꯃꯥꯁꯨ ꯌꯥꯎꯋꯦ ꯑꯗꯨꯒ ꯍꯥꯏꯗꯤ ꯀꯦꯔꯦꯛꯇꯔꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯁꯤꯒꯤ ꯃꯥꯒꯤ ꯋꯥꯔꯤ ꯃꯥꯒꯤ ꯀꯣꯟꯁꯦꯞꯁꯦ ꯁꯤ ꯁꯥꯒꯠꯈꯤꯕꯒꯤ ꯏꯟꯁꯄꯤꯔꯦꯁꯟꯁꯦ ꯁꯤꯗꯤ ꯀꯔꯤꯗꯒꯤ ꯀꯝꯗꯧꯅ ꯐꯪꯕꯤꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯏꯟꯁꯄꯤꯔꯦꯁꯟꯁꯦ ꯑꯩꯅ ꯈꯟꯖꯕꯗ ꯑꯩꯒꯤ ꯂꯥꯏꯐ ꯍꯥꯏꯕꯗꯤ ꯑꯩꯁꯦ ꯗꯤꯐ꯭ꯔꯦꯟ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯌꯥꯝ ꯄꯨꯜꯂꯦ ꯑꯩꯒꯤ ꯏꯃꯥꯁꯨ ꯁꯦꯅꯥꯄꯇꯤ ꯅꯤꯉꯣꯜꯅꯤ ꯑꯗꯨꯅ ꯑꯩꯗꯤ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ꯕꯕꯥꯅ ꯃꯩꯇꯩ ꯑꯗꯨꯗ ꯃꯩꯇꯩꯒ ꯑꯩꯈꯣꯏꯒꯤ ꯗꯤꯐ꯭ꯔꯦꯟ ꯑꯇꯣꯞꯄ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯃꯒ ꯂꯩꯔꯤꯕ ꯔꯤꯂꯦꯁꯟꯁꯦ ꯑꯩ ꯑꯗꯨꯝ ꯈꯔ ꯑꯩꯒꯤ ꯂꯥꯏꯐ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯌꯥꯝ ꯇꯧꯔꯛꯑꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯅꯕ ꯃꯣꯏꯗ ꯃꯥꯟꯅꯕ ꯈꯦꯠꯅꯕ ꯃꯣꯏꯒꯤ ꯅꯦꯆꯔꯁꯤꯡꯁꯦ ꯑꯩꯅ ꯁꯨꯝ ꯑꯣꯕꯖꯔꯞ ꯇꯧꯔꯛꯄꯗꯀꯣ ꯑꯗꯨꯅ ꯑꯩꯅ ꯈꯟꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯗ ꯂꯩꯔꯤꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯦ ꯌꯥꯝꯁꯨ ꯂꯩꯃꯤꯟꯅꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛꯁꯨ ꯅꯨꯡꯁꯤꯅꯩꯀꯣ ꯑꯗꯨꯕꯨ ꯐꯤꯜꯝꯗ ꯃꯃꯤ ꯇꯥꯍꯟꯕ ꯉꯝꯕ ꯍꯥꯏꯇꯥꯔꯦ ꯐꯤल्म ꯍꯥꯏꯕꯗꯤ ꯖꯁ ꯅꯣꯠ ꯑꯕꯥꯎꯠ ꯋꯦꯕ ꯁꯤꯔꯤꯁ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯀ꯭ꯔꯤꯟꯗ ꯃꯤꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯃꯤ ꯇꯥꯗꯕꯁꯦ ꯀꯌꯥ ꯇꯥꯗꯅ ꯎꯕ ꯑꯗꯨꯗꯒꯤ ꯑꯩꯅ ꯑꯗꯨꯒꯤ ꯀꯟꯁꯦꯞꯁꯦ ꯁꯤꯗꯒꯤ ꯑꯩꯅ ꯈꯤꯇꯪ ꯆꯦꯂꯦꯟꯖꯤꯡ ꯑꯣꯏꯅ ꯂꯧꯈꯤꯕꯅꯤ ꯑꯗꯨꯒ ꯑꯗꯨꯃꯛꯁꯨ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛꯁꯦ ꯐꯨꯔꯨꯞ ꯑꯃꯈꯛꯇꯪ ꯇꯤꯟꯅꯩ ꯍꯥꯏꯅꯁꯨ ꯑꯩ ꯈꯟꯗꯦ ꯃꯤ ꯂꯣꯏꯅꯃꯛ ꯏꯃꯥꯟꯅꯕ ꯂꯣꯏ ꯂꯩꯔꯝꯒꯅꯤ ꯗꯤꯐ꯭ꯔꯦꯟ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯑꯗꯨꯒꯤ ꯃꯍꯥꯎꯗꯣ ꯑꯩꯈꯣꯏꯅ ꯄꯤꯕ ꯑꯗꯨꯒꯤ ꯏꯟꯁꯄꯤꯔꯦꯁꯟꯅꯦ ꯐꯥꯔꯁ ꯑꯣꯐ ꯑꯣꯜ ꯑꯗꯨꯒ ꯏꯍꯨꯜ ꯍꯥꯏꯔꯤꯕ ꯃꯤꯡꯊꯣꯟꯁꯤꯗꯁꯨ ꯑꯗꯨꯝ ꯃꯥꯒꯤ ꯁꯤꯝꯕꯜ ꯑꯣꯐ ꯑꯩꯈꯣꯏꯒꯤ ꯏꯃꯣꯁꯟꯁ ꯀꯣ ꯗꯤꯐ꯭ꯔꯦꯟ ꯏꯃꯣꯁꯟꯗꯨꯗ ꯐ꯭ꯔꯦꯟꯗꯁꯤꯞ ꯐꯥꯔꯁ ꯁꯤꯖꯟꯗꯗꯤ ꯑꯩꯅ ꯃꯦꯟꯂꯤ ꯕꯦꯁഡ് ꯑꯣꯟ ꯐ꯭ꯔꯦꯟꯗꯁꯤಪ್ ꯍꯥꯏꯇꯥꯔꯦ ꯃꯣꯏꯒꯤ ꯑꯦꯖ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯣꯏꯒꯤ ꯆꯍꯤꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗ ꯅꯨꯡꯁꯤꯅꯕꯁꯤꯅ ꯑꯌꯥꯝꯕ ꯂꯩꯕꯅꯤꯅ ꯐꯥꯔꯁ ꯁꯤꯖꯟꯗꯗꯤ ꯑꯩ ꯐ꯭ꯔꯦꯟꯗꯁꯤꯞꯇ ꯄꯤꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯁꯦꯀꯦꯟ ꯁꯤꯖꯟꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯈꯤꯇꯪ ꯑꯦꯗꯣꯂꯦꯁꯦꯟ ꯑꯣꯏꯔꯛꯄ ꯆꯥꯎꯈꯠꯂꯛꯄ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏ ꯂꯚ ꯑꯦꯟ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯑꯗꯨꯗ ꯄꯤꯕ ꯁ꯭ꯇꯣꯔꯤ ꯔꯥꯏꯇꯤꯡꯗꯒꯤ ꯗꯤꯔꯦꯛꯁꯟꯒꯤ ꯐꯤꯜꯁꯤꯗ ꯑꯃꯨꯛꯀ ꯈꯣꯡꯗꯥꯔꯛꯄꯁꯦ ꯁꯤꯗꯤ ꯃꯇꯧ ꯀꯔꯝꯅꯅꯣ ꯍꯥꯏꯕꯗꯣ ꯁ꯭ꯇꯣꯔꯤ ꯔꯥꯏꯇꯤꯡꯁꯦ ꯐꯥꯔꯁ ꯑꯣꯐ ꯑꯣꯜ ꯑꯩꯗꯤ ꯁ꯭ꯀ꯭ꯔꯤꯟꯗꯀꯣ ꯁ꯭ꯀ꯭ꯔꯤꯟ ꯔꯥꯏꯇꯤꯡꯁꯤ ꯀꯣꯚꯤꯗ-19 ꯃꯇꯝꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯕꯣꯔꯤꯡ ꯆꯨꯈꯤꯀꯣ ꯃꯌꯥꯝꯁꯦ ꯌꯨꯝꯗ ꯑꯗ ꯑꯩꯅꯁꯨ ꯁꯨꯝ ꯁꯤꯒꯤ ꯐꯤꯜꯁꯦ ꯄꯥꯝꯖꯕ ꯑꯣꯏꯕꯅꯤ나 ꯑꯩꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯥꯏꯔꯤꯛꯁꯦ ꯃꯈꯜ ꯄꯥꯕ ꯑꯗꯒꯤ ꯑꯣꯟꯂꯥꯏꯟ ꯀꯣꯔꯁ ꯃꯌꯥꯝ ꯌꯥꯎꯔꯦ ꯑꯩꯈꯣꯏꯒꯤ ꯁꯤ ꯃꯅꯤꯄꯨꯔꯗꯗꯤ ꯀꯣꯔꯁꯦꯁ ꯂꯩꯇꯕꯅꯤꯅ ꯑꯦꯀꯥꯗꯃꯤ ꯑꯃ ꯇꯣꯉꯥꯟꯅ ꯂꯩꯇꯕꯅꯤꯅ ꯃꯁꯤ ꯃꯌꯥꯝꯁꯦ ꯑꯩꯅ ꯌꯥꯎꯔꯒ ꯇꯝꯃꯦ ꯄꯥꯔꯦ ꯂꯥꯏꯔꯤꯛꯁꯦ ꯑꯗꯨꯃꯥꯏꯅ ꯄꯥꯕ ꯃꯇꯝꯗꯒꯤꯗꯤ ꯈꯤꯇꯪ ꯅꯣꯂꯦꯖ ꯑꯩꯉꯣꯟꯗꯁꯨ ꯍꯦꯟꯅ ꯐꯪꯕ ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯑꯩꯅꯁꯨ ꯏꯟꯇꯔꯦꯁ ꯂꯩꯖꯔꯨꯕꯅꯤꯅ ꯑꯩꯅ ꯁꯨꯝ ꯈꯨꯠ ꯊꯥꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯇꯧꯅꯤꯡꯕ ꯑꯗꯨ ꯃꯁꯤ ꯑꯩꯒꯤꯁꯨ ꯍꯥꯟꯅꯗꯒꯤ ꯏꯍꯨꯜꯒꯤ ꯄ꯭ꯂꯦꯠꯐꯣꯝꯁꯦ ꯂꯩꯕꯅꯤꯅ ꯃꯁꯤꯗ ꯑꯩꯅ ꯇ꯭ꯔꯥꯏ ꯇꯧꯕꯅꯤ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯩꯒꯤ ꯏꯌꯥꯝꯕ ꯍꯥꯟꯅ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯔꯝꯕ ꯑꯩꯈꯣꯏꯒꯤ ꯒ꯭ꯌꯥꯅꯟ ꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯃꯥꯒꯤꯁꯨ ꯃꯇꯝ ꯈꯔ ꯑꯆꯤꯟꯕ ꯈꯔ ꯀꯥꯏꯊꯣꯛꯄ ꯌꯥꯗꯕ ꯈꯔ ꯂꯩꯕꯗꯒꯤ ꯑꯩꯉꯣꯟꯗ ꯑꯗꯨꯗꯤ ꯅꯪꯅꯁꯨ ꯇ꯭ꯔꯥꯏ ꯇꯧꯅꯤꯡꯕꯅꯤꯅ ꯅꯪꯁꯨ ꯑꯗꯨꯝ ꯇ꯭ꯔꯥꯏ ꯇꯧꯖꯔꯣꯅ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯛꯄꯗꯒꯤ ꯑꯩꯁꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯁꯦꯀꯦꯟ ꯁꯤꯖꯟꯁꯤꯗ ꯑꯩꯅ ꯃꯌꯥꯏ ꯆꯜꯂꯛꯄꯗꯒꯤꯀꯣ ꯗꯥꯏꯔꯦꯛꯁꯟꯁꯦ ꯄꯤꯕ ꯍꯧꯈꯤꯕꯅꯤ ꯑꯗꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯇꯝꯈꯤꯕ ꯍꯩꯈꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯝ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯄ꯭ꯔꯦꯛꯇꯤꯀꯦꯜꯂꯤ ꯑꯩꯅ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕ ꯉꯝꯕ ꯃꯐꯝ ꯑꯃ ꯂꯩꯕꯗꯣ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝ ꯐꯩ ꯈꯜꯂꯦ ꯃꯣꯁꯂꯤ ꯆꯦꯂꯦꯟꯖꯦꯁꯁꯦ ꯑꯩꯈꯣꯏꯒꯤ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯁꯦ ꯑꯣꯏꯔꯅꯤ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯦ ꯑꯣꯏꯔꯅꯤ ꯁꯤꯆꯨꯋꯦꯁꯟꯁꯤ ꯀꯔꯤꯁꯨ ꯂꯩꯔꯝꯗ꯭ꯔꯒꯗꯤ ꯌꯥꯝ ꯏꯪꯅ ꯂꯩꯔꯝꯃꯒꯗꯤ ꯑꯩꯈꯣꯏꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯅꯝꯃꯦ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩꯒꯤ ꯑꯦꯛꯇꯔꯁ ꯑꯃꯗꯤ ꯀꯩꯅꯣꯁꯤꯡ ꯃꯦꯀꯞ ꯑꯥꯔꯇꯤꯁ ꯀꯣꯁꯇ꯭ꯌꯨꯝ ꯑꯥꯔꯇꯤꯁ ꯀꯣ ꯑꯦꯗꯤꯇꯔ ꯑꯗꯒꯤ ꯁꯤꯅꯦꯃꯦꯇꯣꯒ꯭ꯔꯥꯐꯔ ꯑꯩꯈꯣꯏꯒꯤ ꯂꯩꯃꯤꯟꯅꯩ ꯏꯆꯤꯜ ꯏꯅꯥꯎꯗꯧꯅ ꯄꯨꯔꯥ ꯐꯦꯃꯤꯂꯤꯗꯧꯅ ꯂꯩꯃꯤꯟꯅꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯞꯄꯣꯔꯠ ꯇꯧꯋꯤꯀꯣ ꯃꯣꯏꯅ ꯍꯦꯟꯅꯕꯨ ꯊꯧꯅꯥ ꯂꯩ ꯑꯗꯨꯃꯥꯏꯅ ꯂꯥꯛꯄꯅꯤꯅ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡꯁꯤꯅ ꯑꯗꯨꯝ ꯄꯣꯁꯄꯣꯟ ꯇꯧꯗꯕ ꯌꯥꯗꯕ ꯁꯤꯒꯨꯝꯕ ꯁꯨꯇꯤꯡ ꯁꯦꯗꯨꯜꯁꯤꯗ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒ ꯆꯦꯂꯦꯟꯖꯦꯁ ꯑꯣꯏꯅ ꯁꯨꯇꯤꯡꯒꯤ ꯃꯇꯥꯡꯗ ꯑꯣꯏꯅ ꯆꯞ ꯆꯥꯅ ꯍꯥꯏꯒꯦ ꯍꯥꯏꯔꯒꯗꯤ ꯍꯧꯖꯤꯛ ꯁꯤꯖꯟ 2 ꯐꯤꯅꯥꯂꯦ ꯑꯁꯤꯒꯤ ꯂꯥꯁ ꯑꯦꯄꯤꯁꯣꯗ ꯑꯦꯟꯗꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐꯥꯏꯅꯦꯜ ꯁꯤꯟ ꯑꯃꯈꯛ ꯌꯥꯎꯔꯤꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯨꯕ ꯑꯩꯉꯣꯟꯗꯁꯨ ꯗꯥꯏꯔꯦꯛꯁꯅꯦꯜ ꯀꯩꯅꯣꯗ ꯄ꯭ꯂꯦꯠꯐꯣꯝꯗ ꯌꯥꯝꯅ ꯂꯨꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏꯈꯤꯕꯀꯣ ꯑꯩꯈꯣꯏꯒꯤ ꯏꯗꯤꯇꯔꯗꯨꯅꯁꯨ ꯍꯥꯏ ꯂꯥꯏꯛ ꯃꯥꯒꯤ ꯂꯥꯏꯐꯇ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯅ ꯁꯝꯈꯤꯕ ꯁꯤꯟꯅꯦꯅ ꯃꯥ ꯉꯁꯤꯕꯨ ꯃꯥꯗꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯌꯥꯝ ꯂꯩꯔꯕꯗ ꯕꯤꯖꯨꯁꯦꯀꯣ ꯃꯥꯗꯤ ꯑꯦꯋꯥꯔꯗꯁꯨ ꯃꯌꯥꯝ ꯐꯪꯉꯦ ꯅꯦꯁꯅꯦꯜ ꯑꯦꯋꯥꯔꯗ ꯀꯩꯀꯩ ꯃꯌꯥꯝ ꯐꯪꯉꯦ ꯑꯗꯨ ꯃꯥꯅꯁꯨ ꯑꯗꯨꯝ ꯍꯥꯏ ꯁꯤꯒꯤ ꯁꯤꯟꯁꯦ ꯑꯩꯅ ꯂꯥꯏꯐꯇ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯕ ꯁꯤꯟꯅꯤ ꯃꯥꯅ ꯁꯝꯕꯗ ꯁꯤꯟꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯗꯣ ꯁ꯭ꯄꯣꯏꯂꯔ ꯃꯇꯦꯛ ꯑꯃꯇꯪ ꯁꯣꯜꯂꯦ ꯍꯥꯏꯗ ꯁꯤꯟꯁꯤ ꯃꯌꯥꯝꯅ ꯌꯦꯡꯕ ꯃꯇꯝꯗꯁꯨ ꯑꯗꯨꯝ ꯈꯪꯒꯅꯤ ꯀ꯭ꯂꯥꯏꯃꯦꯛꯁ ꯁꯤꯟꯅꯤꯀꯣ ꯀ꯭ꯂꯥꯏꯃꯦꯛꯁ ꯁꯤꯟꯅꯦꯅ ꯂꯧꯏ ꯀ꯭ꯂꯥꯏꯃꯦꯛꯁ ꯁꯤꯟꯁꯤ 40 ꯃꯤꯅꯤꯠꯁ ꯁꯥꯡꯉꯤ 14 ꯃꯤꯅꯤꯠꯁ ꯁꯥꯡꯉꯤ ꯃꯁꯤꯒꯤ ꯁꯤꯟꯁꯦ ꯅꯝꯕ ꯃꯇꯝꯗ ꯃꯁꯤ ꯑꯍꯨꯝꯔꯛ ꯃꯔꯤꯔꯛ ꯑꯩꯈꯣꯏ ꯍꯜꯂꯦ ꯍꯥꯏꯕꯗꯤ ꯇꯥꯗꯕꯒꯤ ꯑꯍꯥꯟꯕ ꯅꯝꯕꯗ ꯇꯥꯗ꯭ꯔꯦ ꯃꯊꯪ ꯅꯨꯃꯤꯠꯇ ꯑꯃꯨꯛ
keno different date amda schedule tawraga muk namme adu su muk tadre tadaba khakta natana weather na su khara yagitaba adagi muk postpone tawraga ahumrak suba number kansida de khoi je phange khara ko khara phangbase adum pen daba adum khara di lei tawdabu hujik mayam no di am pasan accept tawi climax sin je lawriba role hadi Jackson ga Bindia ga ko dinku ga leina saneba moni role je sinjin number loira kan moi je wangang bo thokidreba makhon bo thokteba moi je aduga yam honai moni ko ade sin je aina moi script piba matamda more than 2-3 months moi rehearsal tawi adi se aduga rehearsal tawbudugi moi ge akoi gi challenge effects adugi matik khada gre sida adugi sigi sin sida shooting ji yam kuidri loiba अखोई के प्रीमियर तौरसी है अदमायन खनरप फाव अखोई शूटिंग से लोदे अदुगी अखोई प्रमोशन से खर तौहदे हाइतारे शूटिंग से अखोई प्रीमियर तौदोरे हाइबगी कनो 4 days ममांग खक लोइबनी शूटिंग से अदुई मतुंग दे एडिटिंग तौनब होनबा अदगी मु प्रीव्यू तौनब होनबा अदुगी खितंग टाइम गी खितंग अखोई द चैलेंजेस खर थेंगने तौबदु अखोई अदु वारसु वाना नुंगाइबमनी खंदोए अदु कसाइगी अखोई गी सिन दो मयाम द पीगदब महाउदुमक अखोई पीबा ngamno होनबदुनी हेना अखोई वागरे हाइतारे अदुगी लास्ट सिन टिंकू का लाइना का अंगोबी का हाइड मोई लव ट्रायंगल की अमजु यावे को सिगी कॉन्सेप्ट सिना इंस्पिरेशन से कताई दे फंगी बनो इसादगा थोखिबगा लेब्रा दो इसादा थोखिबमक्ति लेते अदुबो ngasai mi oi bamada mana ngasai pamjaba haibase dum lei mi khutimaki adada pamjaba se leiba matamda ngasai gi angubi gi moi gi character du ni moina leijariba character du da khoina sum analyze torpa matamda magi life story du da sum ko ada character se khoina deeply analyze taw matamda mathanda character du na mana hana dagi phangtaba mi amada mami taban taraga uba matamda mangona kitang mangona pamjaba mangona inspiration adum leigani ba character du gi aduna character du na demand torpa matung story je lakpani haitare angubi da su oiro dingkuna mangona mating pangbi bagi aduga ngasai gi dingkuna su ma se yam passionate ti oiraga mama pa na ma je my passion follow to bangam daba tawbudu leina na yamna passionate oiraga mama pa na yadraga su mama lawda bi de ma di dum follow tawjaba adugi character du dingkuna muk leina da pamjaba aduga somda muk angobi na muk dingkuda ngasai gi ma gi mawonda yam thongna le jami mating pangba haiba khotpa tawba aduga angobi na di phangtaba poto ma na mu inspire tawba the sigi inspiration mata macha gi si sina moise kitang chahido adolescent yorko matamda love from the one bagi da main chakhibane कासे सु याम चाना चाना ना याम हाइना सु खनबी हाय तारे दुसी खनबगी प्रोसेस सिदी कमाइना तौबी खनबई प्रोसेस सिदी अहमदा खोगी दागियानन गे अकादमी GBDA सिदा मोजे एक्टिंग क्लास लोइन तमगा लेबनी अदगा एक्टिंग क्लास सिदा अखोइना हानदगी सु सरगिला सु मा हाना तुम फिल्म की लाइन सिदा यावरगा सु लाखरे तबदबु अखोइना मागी सुम मागी लुक्स हाय तारे येंगम मतमदा अंगुबी कैरेक्टर से मोंदा चपचाना दुम ताबा मेनली मागी लुक्स सिदा अदुगा लेना सिदी मादी असेंग रियल लाइफ तदी लेना से मयाम नबदी याम साथीना खलंगवनी याम इंग तपे वांग आंगो माने हेन तपे कइनो दगी संगिला दगी साथीरम मानबदो अदु मागी लुक्स तने बदु सुको अदुना ngasai moi अखोइ सुम रिहर्सल गुम तौ खोप तौ मतमना माने चाननी मान चाननी अखोइगी दागियानन सिगा सीजन 1 मतमना दमाइन खनरगा तौगिबनी अदुगा जैक्सन सिदी मतम दुदा माजे डांस तौरगा बैकग्राउंड डांसर होइना याम फसना ममिंग लेरंबा कोरियोग्राफर अमो नोसे ममिंग लेखलप अमो ओए दुमासु एक्टिंग लाइन द स्माइना पामजरगा खतंग ट्राई तौनिंगे हाइबदगी को मोंदा खोइना ट्राई तौगिबनी दुमासु अदुकी मति फसना हार्ड वर्क तवे सिदी दुम मा एज प्रॉपर एक्टर अमो ओइरेना जोइना जलो इहुल सीजन 1 से मयाम नु याम पामना किदना अदम अदुगी फाइनल एपिसोड ता मालंगबा मयाम याम पामना बा मालंगबा सीबगा तौबस हरि इरांग तौदना दुमाइन तौए दो सीजन 2 जी की फिनाले सिजु हरि चमानना पामनागनी ने खनबीब्रा अदुगी प्रेशर गदी फाउबीब्रा कमाइदा प्रेशर दी फावे अदुकी मति कइगिनो दे इहुल से मियाम गी ओइग्रे हजिकती अहामदा कोने इहुल थादोप मतमददी अखोइगी प्रोजेक्ट ओइना सुम तौरमनी हजिकती मियाम गी ओइग्रे हाबदे इहुल से जस्ट अखोइगी प्रोजेक्ट खतनते इहुल सिदा लोइनरी बजे इट्स अ सिंबल ऑफ यूनिटी हाइतारे यंगबीबो ऑडियंस म्यामनसु अदुकी मतिक नुंगसिबा पीबीबसिदा इट्स अ सिंबल ऑफ यूनिटी फ्रेंडशिप लव लोइन यावरे मोंदा अदुना अखोइनसु इहुल से नंबर ओइगे तोगे हाजु यादबा ऑडियंस म्यामसिना को तो लैरकपदगी अखोइसु जुम ऑडियंस म्यामदुना पुरगा लाकपनी मदुना प्रेशर दी अदुकी मतिक लै अखोइना कइगिनो दी फर्स्ट सीजन द अखोइना डिलीवर तौगिबा इम्पैक्ट तो अखोइ सेकंड सीजन सु जुम पीबा ngamgadra ngamoidra हाइबसे प्रेशर दी लै तौबदुबु सीजन 1 की मतम द अखोइना थादगिबा एफर्ट टू अखोइ याम कन खंगद्री तौबदुबु सीजन 2 द दी अखोइ जे डिफरेंट ट्रीटमेंट हाइ तारे को इन शूटिंग इन टर्म्स ऑफ
ꯑꯩꯈꯣꯏ ꯁ꯭ꯀ꯭ꯔꯤꯞ ꯔꯥꯏꯇꯤꯡ ꯏꯚꯣꯜቭ ꯇꯧꯔꯛꯑꯦ ꯑꯩꯈꯣꯏꯁꯨ ꯋꯤꯠ ꯑꯩꯈꯣꯏ ꯏꯚꯣꯜቭ ꯇꯧꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯑꯦꯚ꯭ꯔꯤ ꯋꯥꯔꯛꯁꯨ ꯏꯚꯣꯜቭ ꯇꯧꯔꯛꯑꯦ ꯗ ꯑꯦꯛꯇꯔꯁ ꯏꯚꯣꯜቭ ꯇꯧꯔꯛꯑꯦ ꯁꯤꯅꯦꯃꯦꯇꯣꯒ꯭ꯔꯥꯐꯔꯁꯨ ꯏꯚꯣꯜቭ ꯇꯧꯔꯛꯑꯦ ꯑꯗꯨꯒ ꯑꯩ ꯏꯁꯥꯃꯛꯁꯨ ꯑꯦꯖ ꯑ ꯀꯣ ꯄꯥꯝꯖꯕ ꯑꯣꯏꯅꯀꯣ ꯏꯚꯣꯜቭ ꯇꯧꯔꯛꯑꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯇꯝꯖꯕ ꯍꯩꯖꯕ ꯈꯣꯠꯄ ꯇ꯭ꯔꯤꯠꯃꯦꯟ ꯈꯤꯇꯪ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯔꯣꯝꯗ ꯆꯪꯅꯕ ꯍꯣꯠꯅꯔꯛꯄꯅꯤꯅ ꯃꯌꯥꯝꯅꯁꯨ ꯑꯗꯨꯒꯤ ꯃꯃꯤꯗꯨꯁꯨ khitang ꯇꯥꯒꯗ꯭ꯔꯥꯅ ꯈꯜꯂꯦ ꯑꯗꯨꯅ ꯑꯦꯟ ꯉꯁꯥꯏꯒꯤ ꯀ꯭ꯂꯥꯏꯃꯦꯛꯁ ꯁꯤꯟꯗꯣ ꯑꯗꯨꯅꯕꯨ ꯐꯖꯅꯕꯨ ꯃꯌꯥꯝꯗ ꯗꯤꯂꯤꯚꯔ ꯇꯧꯕ ꯉꯝ ꯇꯥꯔꯒꯗꯤ ꯑꯗꯨ ꯆꯞ ꯃꯥꯟꯅꯅ ꯏꯐꯦꯛ ꯇꯧꯒꯗ꯭ꯔꯥ ꯈꯜꯂꯦ ꯑꯗꯣ ꯁꯤꯖꯟ 1ꯁꯨ ꯑꯗꯒꯤ 2ꯁꯨ ꯑꯗꯨꯝ ꯑꯦꯄꯤꯁꯣꯠ ꯑꯃꯃꯝꯁꯦ ꯂꯣꯏꯕꯗ ꯃꯌꯥꯝꯗ ꯌꯥꯝ ꯃꯈꯥ ꯌꯦꯡꯍꯟꯅꯤꯡꯕꯒꯤ ꯑꯦꯛꯁꯥꯏꯠꯃꯦꯟꯗꯣ ꯑꯗꯨꯝ ꯂꯩꯍꯟꯕ ꯊꯦꯡꯅꯖꯩꯕ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯅ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯌꯨꯅꯦ ꯃꯁꯤ ꯑꯩ ꯀ꯭ꯔꯦꯗꯤꯠꯁꯦꯀꯣ ꯗꯥꯕꯤꯖꯨꯗ ꯄꯤꯖꯒꯦꯕ ꯑꯩꯈꯣꯏ ꯑꯦꯗꯤꯇꯔꯁꯦ ꯗꯥꯕꯤꯖꯨꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯩꯌꯦꯕ ꯁꯤꯒꯨꯝꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯑꯦꯟꯗꯤꯡꯁꯦ ꯑꯩꯁꯨ khitang ꯑꯗꯨꯒꯤꯗꯣ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯒꯤ ꯁꯤꯒꯅꯦꯆꯔ ꯑꯃꯈꯛꯅꯦꯕ ꯍꯥꯏꯕꯗꯤ ꯑꯥꯐꯇꯔ ꯑꯦꯚ꯭ꯔꯤ ꯑꯦꯄꯤꯁꯣꯠ ꯃꯌꯥꯝꯅ ꯃꯈꯥ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯗꯁꯨ ꯌꯥꯝ ꯆꯥꯡꯅ ꯉꯥꯏꯅꯕꯗꯣ ꯑꯩꯈꯣꯏꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒꯤꯗꯣ ꯑꯗꯣ ꯀꯃꯦꯟꯠꯀꯨꯝꯕ ꯀꯩꯒꯨꯝꯕ ꯄꯥꯕꯗꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏ ꯑꯗꯣ ꯉꯁꯥꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯍꯥꯞꯄꯤꯕ ꯁꯤꯟ ꯑꯩꯈꯣꯏꯒꯤ ꯁ꯭ꯀ꯭ꯔꯤꯞꯇꯨꯗ ꯌꯥꯎꯔꯤꯕ ꯁꯤꯟꯗꯨ ꯑꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯅꯀꯣ ꯑꯩꯈꯣꯏꯒꯤ ꯗꯥꯕꯤꯖꯨꯁꯤꯅ ꯍꯥꯞꯄ ꯍꯩꯌꯦꯕ ꯁꯤ ꯍꯥꯞꯆꯤꯜꯂꯗꯤ ꯌꯥꯝ ꯐꯖꯅ ꯑꯩ ꯇꯧꯔꯛꯀꯦ ꯌꯦꯡꯉꯣꯒ ꯍꯥꯏꯔꯒꯀꯣ ꯃꯥꯅ ꯇꯧꯔꯛꯄꯁꯦ ꯌꯥꯝ ꯐꯖꯅ ꯇꯧꯕꯤꯌꯦ ꯊꯋꯥꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯎꯅ ꯃꯥꯅꯁꯨ ꯇꯧꯕꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯗꯥꯕꯤꯖꯨꯁꯦ ꯑꯦꯗꯤꯇꯔꯁꯦ ꯃꯉꯣꯟꯗ ꯀ꯭ꯔꯦꯗꯤꯠ ꯄꯤꯖꯒꯦ ꯁꯤꯒꯤꯗꯤ ꯁꯤꯖꯟ 2ꯁꯤꯅꯗꯤ ꯂꯣꯏꯁꯤꯜꯂꯗ꯭ꯔꯥ ꯃꯈꯥ ꯄꯨꯊꯣꯛꯄꯒꯤ ꯄ꯭ꯂꯥꯟꯗꯤ ꯂꯩꯕꯤꯕ ꯍꯧꯖꯤꯛꯁꯦ ꯃꯌꯥꯝꯅ ꯌꯥꯝ ꯍꯪꯉꯤꯁꯨ ꯑꯗꯨꯅꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯑꯩꯁꯦ ꯇꯁꯦꯡꯅ ꯀꯩꯅꯣꯁꯤ ꯏꯍꯨꯜꯁꯤ ꯂꯦꯞꯄꯒꯦ ꯍꯥꯏꯅ ꯈꯟꯖꯕꯅꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯤ ꯁꯤꯒꯤ ꯃꯈꯥ ꯇꯥꯕꯁꯦ ꯑꯩꯅ ꯄꯤꯔꯤꯕ ꯑꯦꯟꯗꯤꯡꯗꯣ ꯃꯌꯥꯝꯅꯕꯨꯗꯤ ꯃꯈꯥ ꯌꯦꯡꯅꯤꯡꯉꯤ ꯈꯣꯠꯅꯤꯡꯉꯤ ꯍꯥꯏꯔꯛꯄ ꯌꯥꯏꯀꯣ ꯁ꯭ꯇꯣꯔꯤꯗꯤ ꯂꯩꯇꯕ ꯅꯠꯇꯦ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯗꯤꯐ꯭ꯔꯦꯟ ꯑꯦꯡꯒꯜ ꯑꯃꯗ ꯂꯥꯏꯛ ꯋꯤ ꯋꯥꯟ ꯇꯨ ꯇ꯭ꯔꯥꯏ ꯐꯤꯆꯔ ꯐꯤꯂꯝꯁ ꯍꯥꯏꯇꯥꯔꯦ ꯐꯤꯆꯔ ꯐꯤꯂꯝꯁ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯑꯗꯨꯒ ꯑꯥꯎꯠꯁꯥꯏꯠꯀꯤ ꯏꯟꯗꯁꯇ꯭ꯔꯤꯁꯤꯡꯁꯤꯒ ꯑꯩꯈꯣꯏꯒ khitang ꯑꯩꯈꯣꯏꯁꯨ ꯃꯅꯤꯄꯨꯔꯒꯤ ꯏꯟꯗꯁꯇ꯭ꯔꯤꯁꯤꯗ ꯀꯃꯥꯏꯅ ꯆꯪꯉꯒ ꯋꯦꯕ ꯁꯤꯔꯤꯁꯀ ꯑꯃꯨꯛꯀ ꯑꯩꯈꯣꯏ ꯐꯤꯆꯔ ꯐꯤꯂꯝ ꯑꯃ ꯇꯣꯡꯉꯥꯜꯂꯦꯕ ꯑꯗꯨꯒꯤꯁꯨ ꯇ꯭ꯔꯤꯠꯃꯦꯟꯗꯨꯁꯨ ꯑꯩꯈꯣꯏ ꯈꯔ ꯑꯗꯨꯝ ꯇ꯭ꯔꯥꯏ ꯇꯧꯅꯤꯡꯉꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯍꯣꯏ ꯑꯩꯈꯣꯏ ꯑꯣꯗꯤꯌꯟꯁꯁꯤꯡꯁꯤꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯔꯦꯁꯄꯣꯟꯁ ꯍꯥꯏꯇꯥꯔꯦ ꯁꯤꯖꯟ 2ꯁꯤꯒꯤ ꯃꯇꯨꯡꯗ ꯄꯤꯕꯤꯔꯛꯄꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯤꯝ ꯈꯟꯅꯕ ꯌꯥꯏ ꯑꯗ ꯑꯩꯒꯤ ꯑꯣꯏꯅ ꯄꯔꯁꯅꯦꯜꯂꯤ ꯍꯥꯏꯔꯒꯗꯤ ꯑꯩꯁꯦ ꯏꯍꯨꯜꯁꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯉꯁꯤꯁꯤꯅ ꯑꯩꯒꯤꯗꯤ ꯐꯦꯌꯔꯋꯦꯜꯅꯦꯅ ꯑꯦꯟꯗꯤꯡꯅꯦꯅ ꯑꯗꯨꯝ ꯑꯩ ꯈꯟꯖꯔꯦ ꯑꯗꯨꯅꯁꯨ ꯑꯩꯒꯤ ꯐꯥꯏꯅꯦꯜ ꯑꯦꯄꯤꯁꯣꯗꯀꯤ ꯃꯃꯤꯡꯗꯣ ꯑꯩꯅ ꯗ ꯑꯦꯟꯗꯤꯡ ꯊꯥꯕꯅꯦꯕ ꯐꯤꯆꯔ ꯐꯤꯜꯝ ꯄꯥꯏꯈꯠꯀꯦ ꯍꯥꯏꯕꯒꯤ ꯄ꯭ꯂꯥꯟꯅꯦꯕ ꯂꯩꯕꯤꯔꯤꯁꯤꯀꯣ ꯑꯗꯣ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯣꯅꯁꯨ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯑꯃ ꯍꯥꯏꯅꯤꯡꯕ ꯑꯃꯅꯀꯣ ꯀꯩꯅꯣ ꯀꯦꯔꯦꯛꯇꯔꯁꯦ ꯁꯤꯅ ꯁꯤ ꯁꯥꯔꯒꯗꯤ ꯆꯥꯟꯅꯒꯅꯤ ꯍꯥꯏꯕ ꯑꯗꯩꯗꯤ ꯃꯐꯝꯅ ꯁꯤ ꯖꯒꯥꯗ ꯅꯝꯃꯗꯤ ꯐꯖꯒꯅꯤꯒ ꯍꯥꯏꯕꯁꯦ ꯍꯥꯟꯅ ꯂꯣꯏꯅ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯂꯩꯈ꯭ꯔꯕ ꯅꯠꯇ꯭ꯔꯒ ꯃꯇꯥꯡꯗꯨꯗ ꯑꯗꯨꯝ ꯊꯣꯛꯂꯛꯄ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯗꯨ khitang ꯍꯥꯏꯕꯤꯌꯨ ꯀꯦꯔꯦꯛꯇꯔꯁꯤꯡꯁꯤ ꯉꯁꯥꯏꯒꯤ ꯀꯦꯔꯦꯛꯇꯔꯁꯤꯡꯗ ꯗꯤꯄꯦꯟ ꯇꯧꯔꯤꯁꯦ ꯃꯥꯒꯤ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯁꯦ ꯌꯥꯝ ꯗꯤꯄꯦꯟ ꯇꯧꯋꯤ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯒꯤ ꯀꯟꯗꯤꯁꯟ ꯃꯣꯏꯁꯦ ꯄꯩꯁా ꯄꯥꯏꯕ꯭ꯔꯥ ꯂꯥꯏꯔꯕ꯭ꯔꯥ ꯑꯗꯨꯒ ꯃꯥꯁꯤ ꯀꯗꯥꯏꯗꯒꯤ ꯆꯥꯎꯔꯛꯄ ꯃꯤꯅꯣ ꯑꯗꯨꯒ ꯃꯥꯁꯦ ꯃꯔꯨꯞ ꯃꯄꯥꯡ ꯀꯅꯥ ꯇꯤꯟꯅꯩ ꯑꯗꯨꯒ ꯃꯔꯨꯞ ꯃꯄꯥꯡ ꯇꯤꯟꯅꯔꯤꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒꯤ ꯅꯦꯆꯔꯁꯦ ꯀꯃꯥꯏꯅ ꯇꯧꯋꯤ ꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯃꯦꯟ ꯄ꯭ꯔꯣꯇꯦꯒꯅꯤꯁꯀꯤ ꯀꯦꯔꯦꯛꯇꯔꯁꯦ ꯑꯩꯈꯣꯏ ꯃꯥꯒꯤ ꯑꯞꯁ ꯑꯦꯟ ꯗꯥꯎꯟꯁ ꯐ꯭ꯂꯣꯁ ꯃꯌꯥꯝꯁꯦ ꯂꯣꯏ ꯂꯥꯛꯀꯅꯤ ꯃꯥꯒꯤ ꯋꯥ ꯉꯥꯡꯕꯒꯤ ꯃꯑꯣꯡ ꯑꯩꯈꯣꯏ ꯀꯛꯆꯤꯡꯗꯒꯤ ꯆꯥꯎꯔꯛꯄ ꯑꯣꯏꯇꯥꯔꯗꯤ ꯃꯔꯣꯟ ꯈꯣꯏꯔꯅꯤꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏ ꯏꯝꯐꯥꯜꯗꯒꯤ ꯑꯗꯨꯝ ꯆꯥꯎꯔꯛꯄ ꯑꯣꯏꯔꯒꯅ ꯃꯔꯣꯟ ꯅꯧꯔꯅꯤ ꯁꯤꯒꯨꯝꯕ ꯑꯗꯨꯅ ꯑꯦꯚ꯭ꯔꯤꯊꯤꯡ ꯑꯗꯨꯗ ꯀꯦꯔꯦꯛꯇꯔꯒꯤ ꯗꯤꯄꯦꯟ ꯇꯧꯔꯦ ꯑꯗꯨ ꯅꯠꯇꯕ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯃꯐꯝꯒꯤ ꯍꯥꯏꯔꯒꯗꯤ ꯁꯤꯆꯨꯋꯦꯁꯟꯗꯨꯅ ꯗꯤꯃꯥꯟ ꯇꯧꯕ ꯑꯩꯈꯣꯏꯅ ꯑꯦꯚ꯭ꯔꯤ ꯁꯤꯟꯁꯤꯅ ꯃꯊꯪꯒꯤ ꯁꯤꯟꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯞ ꯑꯣꯏꯒꯗꯕꯅꯦꯕ ꯑꯦꯚ꯭ꯔꯤ ꯁꯤꯟ ꯁꯨड ꯕꯤ ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯞ ꯇꯨ ꯗ ꯅꯦꯛꯁ ꯁꯤꯟ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯅ ꯁꯤꯟ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯆꯨꯁ ꯇꯧꯔꯤꯕ ꯁꯤꯟꯁꯤ ꯀꯔꯤꯅꯣ ꯃꯥꯅ ꯄꯤꯗꯣꯏꯕ ꯃꯦꯁꯦꯖꯁꯦ ꯀꯔꯤꯅꯣ ꯃꯥꯅ ꯄꯤꯗꯣꯏꯕ ꯁ꯭ꯇꯣꯔꯤꯁꯤꯗ ꯃꯥꯅ ꯄꯤꯒꯗꯧꯔꯤꯕ ꯏꯝꯄꯦꯛꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯍꯥꯟꯅ ꯁ꯭ꯀ꯭ꯔꯤꯞꯇꯨꯗ ꯐꯖꯅ ꯅꯩꯅꯔꯕ ꯃꯇꯨꯡꯗ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯁꯤꯆꯨꯋꯦꯁꯟꯁꯤꯅ ꯁꯤꯅꯤ ꯑꯗꯨꯅ ꯁꯤꯆꯨꯋꯦꯁꯟꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯑꯆꯤꯛꯄ ꯖꯒꯥ ꯗꯔꯀꯥꯔ ꯂꯩꯒꯅꯤ ꯏꯟꯗꯣꯔ ꯗꯔꯀꯥꯔ ꯂꯩꯒꯅꯤ ꯑꯥꯎꯠꯗꯣꯔ ꯗꯔꯀꯥꯔ ꯂꯩꯒꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯐꯝꯁꯤꯅ ꯁꯤ ꯗꯔꯀꯥꯔ ꯂꯩꯒꯅꯤ ꯍꯥꯏꯕꯁꯤ ꯉꯁꯥꯏꯒꯤ ꯁꯤꯆꯨꯋꯦꯁꯟꯗꯨꯅ ꯗꯤꯃꯥꯟ ꯇꯧꯔꯤꯕ ꯑꯣꯗꯤꯌꯟꯁꯇ ꯄꯤꯅꯤꯡꯉꯤꯕ ꯑꯦꯠꯃꯣꯁꯐꯤꯌꯔ ꯑꯗꯨꯒ ꯃꯣꯏꯗ ꯄꯤꯅꯤꯡꯉꯤꯕ ꯃꯍꯥꯎꯗꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯤꯁꯥꯏꯠ ꯇꯧꯒꯅꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯒꯦ ꯍꯥꯏꯔꯤꯕ ꯏꯍꯨꯜ ꯍꯥꯏꯔꯤꯕ ꯋꯦꯕ ꯁꯤꯔꯤꯁꯁꯤꯅꯀꯣ ꯁꯃꯥꯖꯁꯤꯗ ꯀꯔꯤ ꯃꯦꯁꯦꯖꯀꯗꯤ ꯊꯝꯃꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ khitang ꯍꯥꯏꯕꯤꯌꯨꯅꯦ ꯃꯦꯁꯦꯖꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯥꯟꯕꯗꯤ ꯑꯩꯈꯣꯏꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯃꯌꯥꯝꯁꯦ ꯄꯨꯂꯞ ꯅꯨꯡꯁꯤꯅꯅ ꯑꯃꯠꯇ ꯑꯣꯏꯅ ꯍꯤꯡꯃꯤꯟꯅꯕ ꯏꯆꯤꯜ ꯏꯅꯥꯎꯅꯦꯅ ꯈꯟꯅꯕ ꯃꯁꯤꯒꯤ ꯃꯦꯁꯦꯖꯁꯦ ꯂꯩꯌꯦꯅ ꯈꯜꯂꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯁꯤꯖꯟ 2 ꯁꯤꯗ
ꯃꯦꯟ ꯑꯣꯏꯅ ꯄꯤꯔꯤꯕ ꯁꯤꯖꯟ 2ꯒꯤ ꯑꯣꯏꯅ ꯍꯥꯏꯖꯔꯛꯑꯒꯦ 1ꯒꯤꯗꯤ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯈ꯭ꯔꯕꯅꯤꯅ 2ꯒꯤꯁꯤꯗ ꯃꯦꯟ ꯑꯣꯏꯅ ꯄꯤꯔꯤꯕ ꯃꯦꯁꯦꯖꯁꯦ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯏꯁꯥꯒꯤ ꯄꯦꯁꯟ ꯐꯣꯂꯣ ꯇꯧꯕ ꯃꯇꯝꯗ ꯃꯃꯥ ꯃꯄꯥꯅ ꯊꯤꯡꯕꯁꯤꯗ ꯃꯆꯥꯗ ꯀꯌꯥꯝ ꯄ꯭ꯔꯦꯁꯔ ꯂꯩ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯈꯔ ꯎꯠꯅꯕ ꯍꯣꯠꯅꯖꯩ ꯃꯁꯤꯒꯤ ꯃꯦꯁꯦꯖꯁꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯕꯒꯤ ꯃꯥꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯩ ꯍꯥꯏꯇꯥꯔꯦ ꯏꯐꯦꯛꯁꯦ ꯀꯃꯥꯏꯅ ꯂꯩꯒꯦ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯂꯥꯏꯐꯇ ꯑꯗꯨꯃ ꯄꯤꯌꯦꯅ ꯈꯜꯂꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯃꯅ ꯃꯥꯒꯤ ꯂꯥꯏꯐꯇ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯗꯨꯅ ꯃꯥꯒꯤ ꯀꯦꯔꯤꯌꯔꯗ ꯑꯣꯏꯔꯁꯨ ꯑꯃꯗ ꯑꯣꯏꯔꯁꯨ ꯃꯥꯒꯤ ꯃꯦꯟꯇꯦꯜꯂꯤ ꯀꯌꯥꯝ ꯏꯐꯦꯛ ꯇꯧꯏ ꯑꯗꯨꯒꯨꯝꯕꯁꯨ ꯑꯗꯨꯝ ꯑꯗꯨ ꯃꯌꯥꯝꯗꯣ ꯑꯗꯨꯝ ꯍꯥꯏꯖꯒꯦ ꯅꯨꯡꯉꯥꯏꯖꯔꯦ ꯊꯦꯡꯛ ꯌꯨ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ